ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯨꯡꯁꯥ ꯊꯣꯛꯑꯦ ꯉꯁꯤꯗꯤ ꯐꯖꯅ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯕꯤꯁꯨ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯗꯤ ꯆꯥꯛ ꯀꯣꯕꯤꯁꯨ ꯍꯧꯒꯠꯂꯛꯑꯦ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯦꯗꯔꯁꯨ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯑꯦ ꯑꯗꯣ ꯈꯪꯗꯦ ꯇꯝꯕ ꯉꯝꯗꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯋꯦꯗꯔꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯥ ꯊꯣꯛꯑꯝꯃꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯨ ꯍꯧꯒꯠꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯥꯅ ꯁꯣꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯩ ꯍꯧꯔꯤꯌꯦ ꯑꯗꯣ ꯑꯁꯤ ꯑꯩꯗꯤ ꯌꯥꯝ ꯆꯥꯔꯣꯏ ꯑꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯕ ꯑꯌꯨꯛꯀꯤꯁꯤꯀꯣ ꯑꯗꯨꯗꯨꯅ ꯑꯌꯨꯛꯁꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯣꯏꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗꯤ ꯌꯥꯝ ꯆꯥꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯒꯤ ꯇꯟ ꯑꯣꯏꯔꯒꯁꯨ ꯇꯟ ꯇꯪꯈꯥꯏꯃꯨꯛꯀ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯒꯦ ꯑꯗꯨꯗꯨꯒ ꯆꯥꯕ ꯌꯥꯅꯕ ꯆꯥꯛ ꯑꯣꯏꯅ ꯆꯥꯒꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯕ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛꯀꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯜꯂꯛꯄꯅꯤꯅ ꯇꯥꯏꯃꯤꯡꯗꯣ ꯌꯥꯝ ꯁꯥꯡꯅ ꯒꯦꯞ ꯂꯩꯕꯅꯤꯅ ꯋꯥꯎ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯒꯦꯕ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯦ ꯁꯣꯝꯗ ꯃꯥꯅ ꯍꯧꯔꯤꯁꯦ ꯀꯩ ꯁꯣꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯇꯟ ꯑꯣꯏꯇꯥꯔꯦ ꯕ꯭ꯔꯦꯛꯐꯥꯁꯀꯤꯁꯤꯁꯨ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯁꯣꯝꯗꯅ ꯆꯥꯛ ꯀꯥꯝꯈ꯭ꯔꯦ ꯑꯁꯤꯅ ꯆꯥꯛꯅꯤꯀꯣ ꯑꯌꯨꯛꯀꯤꯁꯦ ꯑꯩꯗꯤ ꯇꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯔꯣꯏꯒꯦꯗ ꯑꯩꯗꯤ ꯇꯟꯗꯨ ꯆꯥꯁꯤꯜꯂꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯕ ꯆꯥꯛ ꯇꯤꯐꯤꯟꯗ ꯍꯥꯞꯄꯨ ꯇꯥꯕꯗꯧꯔꯒꯅ ꯑꯩ ꯆꯥꯛ ꯍꯧꯖꯤꯛ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯤ ꯑꯗꯨꯅ ꯑꯁꯤ ꯊꯣꯡꯗꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯁꯤꯕꯣ ꯍꯪꯒꯥꯝ ꯃꯔꯨ ꯀꯥꯕꯤ ꯀꯣꯕꯤ ꯃꯔꯨ ꯀꯥꯕꯤ ꯑꯣꯀꯦ ꯁꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯅ ꯄꯤꯔꯛꯄꯅꯦ ꯖꯦꯁꯤ ꯑꯦꯟꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯥꯗꯣ ꯑꯗꯨꯅ ꯃꯣꯏ ꯏꯪꯈꯣꯜ ꯐꯖꯕꯗꯒꯤ ꯁꯦꯝꯕ ꯍꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯃꯔꯨ ꯀꯥꯕꯤꯁꯦ ꯊꯣꯡꯊꯔꯅꯤ ꯍꯣꯏꯅꯦ ꯍꯪꯒꯥꯝ ꯃꯔꯨ ꯀꯥꯕꯤ ꯑꯣꯏꯒꯦꯔꯥ ꯀꯣꯕꯤ ꯁꯪꯒꯣꯝ ꯑꯣꯏꯒꯦꯔꯥ ꯌꯦꯡꯉꯁꯤ ꯍꯥꯎꯔꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯅꯍꯥꯟ ꯊꯣꯡꯕꯗꯗꯤ ꯍꯥꯎꯋꯤ ꯉꯥꯒ ꯇꯧꯔ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯎꯔꯅꯤ ꯀꯩꯅꯣ ꯔꯤꯀꯥꯔꯗꯣꯁꯨ ꯍꯧꯒꯠꯂꯛꯑꯦ ꯇꯣ ꯃꯁꯝ ꯃꯅꯥꯒ ꯄꯨꯡꯐꯥ ꯐꯥꯔꯒ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯃꯑꯣꯡꯗꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯥꯏꯛ ꯄꯥꯅ ꯇꯧꯔꯣ ꯑꯗꯨ ꯀꯩꯅꯣ ꯃꯈꯥ ꯊꯥꯕ ꯑꯃ ꯂꯤꯠꯂꯨ ꯆꯣ ꯅꯁꯪꯕꯗꯣ ꯐꯖ ꯍꯥꯠꯇꯣ ꯎꯆꯦꯛ ꯃꯍꯨꯝꯒ ꯃꯥꯜꯂꯦ ꯃꯥꯅ ꯊꯣꯛꯂꯛꯁꯦ ꯇꯧꯗꯦꯕ ꯊꯣꯛꯁꯤꯟꯁꯤꯅ ꯂꯩꯈ꯭ꯔꯦꯕ ꯆꯥꯛ ꯀꯩ ꯁꯥꯟꯅꯩꯅꯣ ꯆꯥꯛ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯔꯦꯀꯣ ꯆꯥꯕꯨ ꯀꯩ ꯁꯥꯟꯅꯩꯅꯣ ꯆꯥꯛꯀꯨꯕꯤ ꯌꯥꯝ ꯍꯩꯔꯦ ꯆꯥꯁꯦ ꯁꯤꯌꯥꯔ ꯃꯆꯜ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯥꯡ ꯊꯣꯡꯕ ꯍꯧꯈꯤꯗꯣꯔꯦ ꯅꯪ ꯀꯛꯄ ꯍꯩꯕ ꯅꯠꯇ꯭ꯔꯣ
ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯍꯥꯟ ꯕꯥꯏꯛꯀꯤ ꯀ꯭ꯂꯁ ꯇꯠꯀꯦ ꯇꯧꯕꯗ ꯑꯩ ꯀ꯭ꯂꯁꯁꯤꯗꯤ ꯂꯩꯔꯒꯗꯤ ꯊꯝꯃꯕꯅꯦꯕ ꯇꯠꯇꯣꯔꯦ ꯈꯪꯉꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤ ꯑꯝꯇ ꯍꯥꯞꯄꯨꯒꯦ ꯃꯌꯥꯝ ꯍꯩꯗꯣꯏꯔ ꯍꯩꯔꯣꯏꯗꯣꯏꯔ ꯈꯪꯗꯦ ꯍꯥꯟꯅ ꯑꯝꯇꯕꯨꯗꯤ ꯍꯥꯞꯇ꯭ꯔꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇ꯭ꯔꯥꯏ ꯇꯧꯗꯗꯤ ꯈꯪꯗꯦꯗꯅꯀꯣ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯒꯦ ꯃꯈꯥꯗ ꯑꯝꯇ ꯌꯦꯡꯉꯨꯁꯤꯗꯣ 신기게 그러면 합들이 못들이 농사 양사해 하더니 사람들 리퍼가 갖고도 야더라고 플라스틱은 합에 얌 라이레를 해 사고라더니 사토가 있잖아 떨어지면 아저씨 신데나 가리 풀어서도 바뀐 얌 프로그램 뭐 해보고 싶어야 돼 Jadi yatrakan lah, mau yatrakan itu, bukan dari tadi mana. Tanjung si, ini kakak aku sepam mau kapim ini. Ca, siapa saksi? Nanti, ca, kita udah kita bo. Oh, kenal, cada kenal no. 싹 올리면 아육기 싹 사원이 해 얌디 쌀이 이경환 nanti mau memsani nggak bisa ya yang hai saja Namdi. ngage le baru ko tawa yam sana ba ta nga to nga baru ka bije nga la yam hawe hawe ha ai không được tao Bye bye. 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 Sao lagi mayam pun nama ku bye bye. Hah? Oh itu. Bye bye. Sale satu. Yang bisa lagi boleh nongtek dari sini. Bye. Mayam hayeng sih video sih thang aku mantap nanti nggak sih ini kok video thang aku nanti sih ini lah. Kau Ricardo ki birthday nih kok. Atau celebrate budi kau nak aku kasih tahu nih pak. Atau sih magi birthday nih aku mayam sum mama ini mana nih mau nasum cake masam kopi sih nak kena tahu nama nih. Atau dia itu sih handore pada mai cake tu lagi kerja kok. Cake tu lagi kerja. Sih madi kangal itu nih orang surprise tahu nih. Atau mayam Salaga cake tu lagi kerja. Mama orang magi sih video sih dah kena tahu nama magi sih video sih yang tu batang video tu kok. Ada mai cake kan begitu. Ada mana kopi nak mana lagi kerja tahu nih. So, hey, talk thingy. Babagi yam nungsi makan kita sih kayak dorge. Ha? Sakay dorge. Sakay dorge. Babagi yam nung sibi cha sakay dorge. Ha? Kay dorge ba? Hai cha. Cha. Cha nung si. Ismamit ka kurgo. Cha. Cha nung si eh.
뭐야 지금? 야 뚝시야 와. 자기 스마일 시디 와우 다르해. Dari mana? Zera. Oh zera. Papi me tolou na mada. Wah, papi tolou essa da. Cai. 그저 지금 노는 거예요. Hey. 자, 나오. 이제 하려고 이러면 사제. 장라마 하려고 내 매기 인사이 들어가 사선물이 미세서 사제 뚜미가 잉무서도 항상 우이 도우려 하고 위주 뚜미 많이 나간다 보이로. 뭐자. 나 이제 통으로 ngốc 빌어. 위통을 회자나 나 타서. 시험을 해라. Aku bisa indah mahore sih, tak indah betul deh masuk surga. Satu B. Ayah tong le. Ayah. Masa mulai mama tu lagi. Satu le. Satu lah bo mah. Satu standing amal ini. Satu le ni. Mam. Sao mà mắm tani không à? Sao? Sao cô biết à? Mà mắm tani không à? Mắm. Sao sắc tani không à? Tôi lấy chưa. Sao mà sắc tani không à? Ha? Ê, gì bay bây giờ đi? Sao sắc tani không à? Lỗi đấy, cả tụi nó này, sarnas. Nana sarnas sale kaze sana sarvanas loi ching thue nangi blanket ge digi sa chao atu sa khai gira sa khai lakho good boy lakho lo lai drama le amuk lo kholo से आशी हाफ चलो से चक चला बस हाफ चला हाफ चला से जा नो ओए ऐसा हो गया ना भी उनका आशी हाफ चलो लो हावी जाओ लो ऐसा हो गया तो लो बागा ऐसा हो गया वा तो लो जा तो लो ओ Wow, yang fazeye. La. Ada je nian lu ni ma lu la lu ma tu. Loi re ka loi. La. Bi ne ya, bu gi hobi se ne. La hobi sao. Hobi ko ko ne. Ka no sa da. Dari ka do, bu ko ise ka ro. Dari ka do ise ka ro. Oh, sa do.
ꯆꯥꯛ ꯆꯥꯕ ꯍꯧꯗꯣꯔꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒ ꯃꯃꯥꯒ ꯀꯣꯟꯅ ꯆꯥꯔꯅꯤ ꯁꯪꯒꯤ ꯇꯥꯏꯕꯅꯤ ꯍꯥꯟꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥ ꯊꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯅꯨꯡꯗꯥꯡꯒꯤꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯇꯔ ꯑꯃ ꯑꯩꯈꯣꯏꯁꯦ ꯋꯥꯃꯔ ꯑꯃ ꯍꯦꯛ ꯊꯥꯕꯅꯦꯕꯀꯣ ꯅꯨꯡꯗꯥꯡꯁꯦ ꯏꯪꯉꯦꯕ ꯌꯥꯝꯅ ꯅꯨꯡꯗꯥꯡ ꯀꯩꯅꯣꯁꯤꯒ ꯑꯗꯒꯤ ꯊꯣꯡꯁꯤ ꯈꯔ ꯍꯥꯡꯗꯣꯛ ꯊꯥꯗ꯭ꯔꯒꯗꯤ ꯊꯥꯔꯒ ꯇꯨꯝꯗ꯭ꯔꯒꯗꯤ ꯈꯨꯏꯪ ꯉꯝꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯁꯨ ꯑꯣꯏꯕꯅꯤ나 ꯃꯊꯛꯇꯒꯤ ꯏꯪꯊꯔꯛꯄꯒ ꯑꯗꯒꯤ ꯐꯛꯂꯥꯡꯗꯒꯤ ꯏꯪꯁꯤꯜꯂꯛꯄꯒ ꯃꯊꯛ ꯑꯣꯏꯕꯒꯤꯀꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯈꯣꯠꯄꯒꯤ ꯆꯤꯛ 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 ꯂꯥꯎꯔꯒ ꯍꯦꯛꯇ ꯇꯨꯝꯕ ꯉꯝꯗꯦꯕ ꯑꯉꯥꯡꯒꯁꯦ ꯃꯀꯣꯛꯀ ꯃꯅꯥꯛꯇ ꯐꯨꯠꯒꯠꯂꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯝꯇ ꯍꯥꯡꯗꯣꯛ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯐꯦꯟꯗꯣ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯁꯣꯏ ꯅꯥꯟꯊꯣꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯑꯀꯨꯞꯄꯤꯅ ꯄꯥꯏꯔ ꯄꯥꯏꯔ ꯂꯪꯉꯦꯕ ꯑꯗꯨꯅꯅꯦ ꯑꯁꯤ ꯑꯝꯇ ꯁꯦꯝꯈꯤ ꯁꯤ ꯑꯝꯇ ꯍꯥꯡꯗꯣꯛ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯕꯦꯔꯥ ꯀꯥꯔꯅꯦꯕ ꯅꯪ ꯐꯃꯨꯡꯒ ꯁꯦꯝꯖꯜꯂꯨ ꯇꯦꯕꯜꯁꯦ ꯇꯥꯏ ꯊꯣꯛꯈ꯭ꯔꯕ ꯁꯤꯒꯤꯔꯣ ꯑꯩꯒꯤ ꯇꯨꯞꯄꯤ ꯑꯃ ꯄꯤꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯪꯕꯅꯤꯅ ꯌꯥꯎꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕꯖꯥꯠꯅꯦ ꯃꯌꯥꯝ ꯍꯤꯇꯔꯗꯣ ꯁꯤ ꯂꯩꯔꯦ ꯍꯥꯞꯆꯜꯂꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯃꯣꯏ ꯅꯦꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯦꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯦꯅꯦ ꯁꯣꯐꯤꯌꯥꯒ ꯗꯗꯥ ꯔꯤꯀꯥꯔꯗꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯥꯁꯦ ꯐꯤꯂꯤꯄꯤꯟꯁꯗ ꯂꯩ ꯃꯥꯁꯦ ꯍꯧꯖꯤꯛ MBBS ꯇꯧꯔꯤ ꯃꯊꯪ ꯆꯍꯤꯗ ꯂꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯕ ꯍꯌꯦꯡ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒꯤ ꯕꯥꯔꯗꯦꯅꯤꯗꯅ ꯑꯗꯨꯒꯤ ꯋꯤꯁ ꯇꯧꯔꯛꯏꯖꯥꯠꯅꯤ ꯉꯁꯥꯏꯒꯤꯗꯨꯁꯨ ꯁꯦꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯒꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯇꯥꯁꯤ ꯇꯨꯝꯕꯤꯔ ꯎꯞꯄꯤꯔꯦ ꯏꯪꯕ ꯐꯩ ꯃꯌꯥꯝ ꯕꯥꯏ ꯁꯦ ꯕꯥꯏ ꯇꯧ ꯕꯥꯏ ꯆꯠꯄꯩ ꯕꯥꯏ ꯇꯧꯔꯁꯨ